ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯑꯔꯥꯜ ꯑꯣꯏ ꯌꯥꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯀꯔꯤꯒꯤ ꯂꯧꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯍꯩ ꯇꯝꯕꯗ ꯆꯪꯈꯤꯕ ꯁꯦꯟꯖꯥꯝ ꯑꯗꯨꯗꯤ ꯑꯩꯅ ꯂꯩꯀꯥꯏ ꯑꯁꯤꯒꯤꯅꯦ ꯃꯤꯌꯥꯝꯅ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯄꯩꯁꯥ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯂꯧꯍꯟꯖꯗꯦ꯫ ꯔꯥꯙꯥ: ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯏꯆꯥ ꯗꯣꯛꯇꯔ ꯂꯩꯔꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯆꯠꯂꯦꯀꯣ ꯑꯗꯨꯗꯤ ꯉꯁꯤ ꯆꯥꯁꯨ ꯊꯛꯃꯤꯟꯅꯗ꯭ꯔꯦ꯫ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯅꯦ ꯆꯥꯒ ꯊꯛꯁꯤ꯫ ꯂꯩꯍꯧꯔꯦ ꯂꯩꯍꯧꯔꯦ꯫ ꯔꯥꯙꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯆꯦꯆꯧꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯅꯅꯥꯎ ꯐꯣꯟꯗ ꯀꯧꯗꯨꯅ ꯕꯕꯤꯅꯥꯗ ꯊꯨꯅ ꯌꯥꯡꯅ ꯆꯠꯇꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯨꯔꯦ꯫ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯌꯦꯡꯂꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯦꯡꯅ ꯌꯦꯡꯅ ꯍꯥꯏꯔꯛꯂꯤ, ꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯑꯅꯥꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯔꯤꯖꯜ ꯂꯧꯔꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯒꯣꯜꯕ꯭ꯂꯦꯗꯔꯗ ꯅꯨꯡ ꯂꯩꯕꯒꯤ ꯂꯥꯌꯦꯡꯕ ꯑꯍꯩꯕ ꯗꯣꯛꯇꯔ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯒꯤ ꯇꯨꯡꯗ ꯑꯦꯗꯚꯥꯟꯁꯇ ꯄꯨꯕ ꯗꯣꯛꯇꯔ ꯅꯍꯥ ꯑꯃꯒ ꯇꯥꯟꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯗꯣꯛꯇꯔ ꯑꯍꯜ ꯑꯃꯠꯇꯅ ꯃꯤ ꯂꯥꯌꯦꯡꯕꯤꯌꯨ ꯌꯥꯗꯦ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯏꯃꯥꯔꯖꯦꯟꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯅꯗꯨꯅ ꯂꯩꯅꯈꯤ꯫ ꯑꯦꯗꯚꯥꯟꯁꯇ ꯄꯨꯕ ꯗꯣꯛꯇꯔ ꯅꯍꯥ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯝꯗꯥꯏꯒꯤ ꯇꯧꯕ ꯌꯥꯕ ꯇꯦꯁ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯏꯔꯒ ꯑꯃꯨꯛ ꯄꯤꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯇꯦꯁ ꯃꯈꯜꯁꯤꯡ ꯑꯗꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯔꯤꯖꯜ ꯑꯃꯨꯛ ꯂꯧꯔꯒ ꯗꯣꯛꯇꯔꯒꯤ ꯋꯥꯆꯞꯇ ꯑꯃꯨꯛ ꯊꯥꯈꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯑꯦꯗꯚꯥꯟꯁ ꯍꯣꯁꯄꯤꯇꯥꯜꯗ ꯗꯣꯛꯇꯔꯅ ꯀꯧꯔꯛꯄꯗꯒꯤ ꯂꯦꯞꯂꯒ ꯁꯛ ꯂꯥꯞꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ ꯗꯣꯛꯇꯔ ꯏꯃꯥꯒꯤ ꯂꯥꯛꯃꯤꯟꯅꯕ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯤꯔꯛꯄꯒꯦ? ꯏꯕꯨꯡꯉꯣ, ꯏꯆꯥꯅꯨꯄꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯏꯃꯥꯒꯤ ꯍꯧꯖꯤꯛ ꯀꯔꯤꯗ ꯅꯨꯡꯉꯥꯏꯇꯕꯅꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯁꯦ ꯄꯨꯛꯇ ꯃꯔꯛ ꯃꯔꯛꯇ ꯅꯥꯕ ꯑꯗꯨꯒꯅꯦ ꯂꯦꯡꯄꯥꯛꯇ ꯅꯥꯡꯒꯟꯗ ꯂꯦꯡꯕ ꯍꯧꯏ꯫ ꯑꯍꯤꯡꯗꯀ ꯍꯧꯔꯛꯂꯕꯗꯤꯅꯦ ꯗꯣꯛꯇꯔꯗ ꯍꯦꯛ ꯆꯠꯂꯒ ꯌꯦꯡꯕ ꯌꯥꯗꯕ ꯃꯇꯝ ꯑꯣꯏꯕꯅ ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯗꯨꯅꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯄꯥꯝꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯥ ꯆꯨꯝꯃꯤ, ꯇꯧꯁꯤ ꯀꯣꯔꯣꯅꯥꯒꯤ ꯇꯦꯁꯀꯤ ꯏꯃꯥꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕ ꯑꯅꯤꯃꯛꯀꯤ ꯔꯤꯖꯜ ꯄꯨꯕꯤꯔꯛꯂꯣ, ꯑꯗꯨꯒꯅꯦ ꯇꯥꯡ 19ꯁꯤꯗꯅꯦ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯇ ꯀꯤ ꯍꯣꯜ ꯑꯣꯏꯅ ꯇꯧꯔꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥ: ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯁꯦꯕꯥꯒꯤꯗꯃꯛꯇ ꯂꯩꯕꯤꯒꯗꯕ ꯃꯤ ꯑꯁꯤꯕꯣ? ꯏꯆꯥ ꯐꯪꯉꯤ, ꯏꯆꯥꯅꯨꯄꯤ ꯐꯪꯉꯤ, ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯆꯥ ꯑꯄꯤꯛꯄ ꯑꯃꯁꯨ ꯆꯦꯜꯂꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯁꯤꯁꯨ ꯑꯩꯅ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯒ ꯑꯃꯅ ꯃꯊꯟꯇ ꯌꯨꯝꯗꯨꯗ ꯂꯩꯍꯧꯒꯅꯤ꯫ ꯏꯆꯦꯆꯧꯕꯤꯒꯤ ꯃꯃꯧ ꯐꯪꯉꯤ, ꯑꯅꯤꯃꯛ ꯃꯆꯥ ꯑꯄꯤꯛꯄ ꯂꯣꯏꯅ ꯆꯦꯜꯂꯤ꯫ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯐꯪꯉꯦ, ꯌꯨꯝ ꯑꯃꯃꯝ ꯄꯨꯅꯔꯤꯕ ꯉꯥꯛꯇꯅꯤ, ꯃꯥꯒꯤ ꯃꯤꯔꯣꯜ ꯂꯩꯅꯕ ꯑꯃꯠꯇꯁꯨ ꯌꯥꯎꯅꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯦ, ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯏꯆꯥꯅꯨꯄꯥ ꯅꯅꯥꯎꯗ ꯇꯥꯔꯦ꯫ ꯅꯅꯥꯎ ꯏꯕꯥꯅꯤ ꯆꯠꯄꯒꯤ ꯆꯠꯄ, ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯍꯣꯇꯦꯜꯗ ꯆꯠꯇꯨꯅ ꯀꯣꯚꯤꯗ ꯇꯦꯁ ꯑꯃꯨꯛ ꯇꯧꯔꯨꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯂꯦ꯫ ꯗꯣꯛꯇꯔꯅ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯒꯤ ꯆꯦ ꯑꯗꯣ ꯋꯥꯆꯞꯇ ꯊꯥꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯂꯥꯡꯕꯟꯒꯤ ꯊꯥꯁꯤꯔꯝꯗꯥꯏ ꯇꯥꯡ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3ꯗ ꯃꯤꯡ ꯆꯟꯗꯨꯅ ꯖꯦꯅꯔꯦꯜ ꯋꯥꯔꯗꯇ ꯂꯩꯒꯦ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯄꯨꯟꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯤ, ꯅꯨꯄꯥꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯊꯤꯔꯨꯗꯨꯅ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯔꯨꯒꯅꯤ? ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯐꯝꯗꯗꯤ ꯂꯩꯕ ꯌꯥꯒꯗꯒꯦ ꯍꯪꯉꯤ꯫ ꯗꯤꯂꯛꯁ ꯀꯥꯒꯤ ꯅꯝꯕꯔ 10ꯗ ꯂꯩꯕꯤꯔꯣ, ꯑꯩꯈꯣꯏ ꯀꯥ ꯑꯗꯣ ꯁꯦꯡꯗꯣꯛꯆꯔꯨꯔꯒꯦ꯫ ꯀꯥ ꯑꯗꯨ ꯁꯦꯡꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯅꯅꯥꯎ ꯏꯕꯥꯅꯤ ꯄꯣꯠ ꯍꯣꯟꯖꯤꯟꯗꯨꯅ ꯐꯃꯨꯡ ꯐꯥꯅꯨꯡ ꯁꯦꯝ ꯁꯥꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ꯫ ꯂꯩꯕꯒꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤ ꯅꯅꯥꯎ, ꯇꯤꯚꯤ ꯑꯃ ꯂꯩꯔꯦ, ꯑꯗꯒꯤ ꯌꯣꯠꯀꯤ ꯒꯣꯗ꯭ꯔꯦꯖ, ꯐ꯭ꯔꯤꯖ, ꯁꯤꯂꯤꯡ ꯐꯦꯟ, ꯐꯛꯂꯥꯡ ꯘꯔꯤ, AC, ꯐꯃꯨꯡ 2, ꯕꯥꯠꯔꯨꯝ, ꯂꯦꯇ꯭ꯔꯤꯟ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ꯫ ꯄꯩꯁꯥꯗꯨꯒꯤ ꯋꯥꯅꯤ, ꯅꯣꯡ ꯅꯤꯅꯤꯁꯤꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯏꯕꯥꯅꯤꯅ ꯇꯤꯚꯤ ꯊꯥꯗꯨꯅ ꯐꯤꯂꯝ ꯌꯦꯡꯂꯤꯉꯩꯗ ꯅꯔꯁ 2 ꯆꯪꯂꯛꯂꯦ꯫ ꯏꯃꯥ, ꯍꯤꯗꯥꯛ ꯀꯥꯞꯂꯁꯤ꯫ ꯏꯕꯦꯝꯃ, ꯅꯥꯗꯕ ꯑꯩꯍꯥꯛꯁꯦ ꯅꯈꯣꯏꯅꯅꯦ ꯑꯃꯨꯛ ꯅꯥꯍꯟꯗꯧꯔꯕ꯭ꯔꯥ? ꯏꯃꯥ, ꯍꯌꯦꯡ ꯉꯟꯅ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤꯅꯅꯦ ꯉꯟꯅ ꯍꯤꯗꯥꯛ ꯀꯥꯞꯇꯕ ꯌꯥꯗꯕꯅꯤ꯫ ꯏꯃꯥ, ꯍꯤꯞꯊꯕꯤꯔꯣ, ꯑꯗꯨꯒ ꯈꯨꯠ ꯌꯦꯠ ꯑꯗꯣ ꯑꯃꯨꯛꯇ
ꯇꯤꯡꯊꯣꯛꯄꯤꯔꯛꯎ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯤꯗꯥꯛꯇꯣ ꯂꯁꯤꯡꯅ ꯁꯠ ꯁꯠ ꯅꯥꯜꯂꯤ꯫ ꯏꯃꯥꯒꯤ ꯁꯤꯡꯂꯤꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯅ ꯐꯖꯅ ꯂꯩꯔꯦꯗ꯫ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯍꯤꯗꯥꯛ ꯀꯥꯞꯂꯛꯄꯁꯦ ꯏꯃꯥꯒꯤ ꯁꯤꯡꯂꯤ ꯑꯁꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯏꯃꯥꯁꯦ ꯃꯕꯨꯛ ꯌꯥꯝꯅ ꯐꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯁꯤꯡꯂꯤꯁꯦ ꯌꯥꯝꯅ ꯆꯨꯝꯅ ꯆꯠꯂꯤ꯫ ꯏꯕꯦꯝꯃ, ꯆꯨꯝꯅ ꯆꯠꯄ ꯍꯥꯏꯕꯕꯨꯅꯦ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯂꯩꯔꯤꯉꯩꯗꯅꯦ ꯇꯠꯇꯅ ꯍꯥꯏꯔꯝꯃꯤ꯫ ꯊꯕꯛ ꯑꯃ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯏꯕꯨꯡ ꯌꯥꯏꯃꯅꯁꯨꯅꯦ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥ ꯈꯪꯅꯤꯡꯂꯕꯗꯤ, ꯔꯥꯙꯥꯗ ꯍꯪꯂꯕꯗꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯏꯃꯥꯗꯤ ꯑꯔꯥꯟꯕ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯃꯤ ꯑꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯑꯁꯨꯝꯅꯅꯦ ꯃꯈꯣꯏ ꯑꯅꯤ ꯍꯤꯗꯥꯛ ꯀꯥꯞꯂꯝꯂꯒ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯗꯣꯛꯇꯔ ꯅꯔꯁ ꯄꯨꯟꯅ ꯍꯧꯅꯗꯨꯅ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯍꯣꯔꯦꯟ ꯄꯨꯡ 10ꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄꯤꯔꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤꯅꯦ ꯀꯔꯤꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥ, ꯍꯌꯦꯡ ꯉꯟꯇꯥ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯁꯦ ꯍꯟꯗꯛꯇ ꯏꯄꯨꯔꯣꯏꯕꯕꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯅꯤꯃꯛꯁꯨꯅꯦ ꯑꯅꯤꯈꯛꯁꯨ ꯂꯩꯔꯤꯌꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯖꯕꯅꯤ꯫ ꯏꯃꯥꯒꯤꯗꯤꯅꯦ ꯃꯤꯔꯣꯟꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯃꯥꯒꯤꯁꯦ ꯐꯖꯅ ꯈꯔ ꯌꯦꯡꯗꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯇꯧꯒꯅꯤ ꯏꯃꯥ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕꯤꯔꯨꯒꯅꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤꯁꯤꯃ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯤꯔꯣ꯫ ꯑꯗꯨꯒꯅꯦ ꯍꯌꯦꯡ ꯄꯨꯡ 5ꯗ ꯍꯧꯒꯠꯄꯤꯔꯣ꯫ ꯄꯨꯡ 5:30ꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯒꯗꯕꯅꯤ꯫ ꯌꯨꯝꯗ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯅ ꯀꯔꯝ ꯇꯧꯔꯝꯒꯗꯕꯅꯣ? ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯤ꯫ ꯏꯕꯨꯡꯉꯣ, ꯗꯗꯥ ꯂꯥꯛꯂꯕ꯭ꯔꯣ? ꯂꯥꯛꯂꯦ ꯃꯃꯥ꯫ ꯌꯦꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯒꯗꯧꯔꯦ? ꯃꯃꯥ, ꯆꯥꯛ ꯊꯥꯡꯒꯠꯄ ꯍꯧꯔꯦ꯫ ꯌꯦꯟꯁꯥꯡꯗꯤꯅꯦ ꯗꯗꯥꯅ ꯌꯦꯟ ꯑꯁꯦꯝꯕ ꯂꯩꯔꯛꯏ, ꯊꯣꯡꯕ ꯇꯝꯒꯅꯤ ꯍꯥꯏꯌꯦ꯫ ꯐꯔꯦ, ꯊꯥꯎꯒ ꯉꯧꯕꯗꯅꯦ ꯌꯦꯡꯗꯨꯅ ꯇꯞꯅ ꯃꯔꯣꯏꯒꯗꯣ ꯊꯥꯗꯧꯀꯣ꯫ ꯃꯩꯒ ꯍꯧꯔꯛꯀꯅꯤꯀꯣ꯫ ꯆꯥꯛ ꯂꯣꯏꯔꯒꯅꯦ ꯗꯗꯥꯒ ꯆꯥꯃꯤꯟꯅꯔꯣ꯫ ꯃꯃꯥꯁꯨꯅꯦ ꯍꯤꯗꯥꯛ ꯀꯥꯞꯄ ꯍꯧꯔꯦ꯫ ꯍꯌꯦꯡ ꯄꯨꯡ 6ꯗ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒꯅꯤ꯫ ꯔꯥꯙꯥ ꯗ꯭ꯔꯤꯞ ꯀꯥꯞꯅ ꯃꯗꯣꯝ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯦꯕꯥ ꯇꯧꯈꯤꯕ ꯄꯨꯝꯕ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕꯗ ꯏꯄꯨꯔꯣꯏꯕꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯈꯤꯕ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯥ ꯑꯅꯤꯁꯦ ꯂꯝꯖꯥ ꯁꯔꯥ ꯇꯥꯗꯨꯅ ꯂꯩꯍꯧꯔꯅꯤꯀꯣ ꯈꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯇꯔꯪꯒꯤ ꯂꯥꯏꯖꯗꯤ ꯃꯇꯨꯝ ꯆꯤꯟꯊꯔꯛꯂꯤ꯫ ꯋꯥꯈꯜ ꯅꯪꯕꯨ ꯈꯜꯂꯔꯣꯏ ꯍꯥꯏꯕ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯦꯗꯀꯣ꯫ ꯐꯛꯂꯥꯡ ꯘꯔꯤꯗ ꯄꯨꯡ ꯑꯃꯨꯛ ꯌꯦꯡꯖꯩ꯫ 11 ꯇꯥꯔꯝꯂꯦ꯫ ꯇꯨꯝꯕ ꯊꯦꯝꯂꯒꯦ ꯈꯜꯂꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯃ ꯍꯦꯛꯇ ꯈꯜꯂꯛꯏ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯄꯨꯡ ꯑꯗꯣ ꯑꯃꯨꯛ ꯍꯦꯛ ꯌꯦꯡꯂꯨꯏ꯫ 12 ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯄꯨꯡ ꯃꯊꯪ ꯆꯠꯈꯤꯕꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯇꯥꯔꯛꯇꯨꯅ ꯍꯧꯒꯠꯂꯦ꯫ ꯏꯆꯥꯅꯨꯄꯥ ꯅꯅꯥꯎꯕꯨ ꯍꯧꯗꯣꯛꯇꯨꯅ ꯑꯩꯁꯨ ꯃꯥꯏ ꯃꯤꯠ ꯇꯥꯊꯣꯛꯂꯦ꯫ ꯅꯅꯥꯎ, ꯍꯧꯒꯠꯂꯣ, ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯇꯨꯅꯅꯦ ꯏꯔꯨ ꯏꯁꯦꯡꯊꯣꯛꯂꯨꯔꯣ꯫ ꯑꯗꯨꯒꯅꯦ ꯃꯈꯥꯗ ꯀꯨꯝꯂꯒ ꯂꯥꯏꯒꯤ ꯙꯨꯞ ꯃꯩꯔꯥ ꯑꯁꯤ ꯑꯃꯨꯛꯇ ꯀꯠꯂꯨꯔꯣ꯫ ꯏꯟꯗꯣꯝꯆꯥꯅꯅꯦ ꯁꯦꯝꯒ ꯂꯩꯔꯒꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯝꯂꯕꯅꯤ꯫ ꯅꯅꯥꯎ ꯏꯔꯨ ꯏꯁꯦꯡꯕ ꯂꯣꯏꯔꯗꯨꯅ ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯃꯈꯥꯗ ꯀꯨꯝꯗꯨꯅ ꯏꯕꯦꯟꯙꯧ ꯏꯕꯨꯙꯧꯒꯤ ꯂꯩꯃꯥꯡꯗ ꯙꯨꯞ ꯃꯩꯔꯥ ꯀꯠꯆꯔꯤ꯫ ꯅꯔꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯄꯤꯕ ꯗ꯭ꯔꯦꯁꯇꯣ ꯄꯨꯔꯒ ꯂꯥꯛꯂꯦ꯫ ꯏꯃꯥ, ꯐꯤꯖꯣꯜꯁꯦ ꯍꯣꯡꯗꯣꯛꯄꯤꯔꯣ꯫ ꯑꯩꯈꯣꯏ ꯏꯃꯥꯕꯨ ꯊꯤꯟꯖꯔꯝꯂꯒꯦ꯫ ꯐꯤꯖꯣꯜ ꯑꯗꯣ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗꯅꯦ ꯍꯨꯏꯜ ꯆꯤꯌꯥꯔꯗ ꯀꯥꯈꯠꯇꯨꯅ ꯐꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯔꯁ ꯅꯨꯄꯤ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯑꯩꯕꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯜꯂꯒ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯍꯟꯗꯨꯅ ꯗ꯭ꯔꯤꯞ ꯀꯥꯞꯄꯤ꯫ ꯔꯥꯙꯥ, ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥ ꯃꯈꯥꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯀꯨꯝꯈꯤꯕꯅꯤ꯫ ꯃꯉꯣꯟꯗꯁꯨ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯑꯩ ꯑꯃꯨꯛ ꯊꯤꯗꯨꯅ ꯂꯩꯔꯝꯂꯅꯤ꯫ ꯏꯕꯦꯝꯃꯈꯣꯏꯅꯅꯦ ꯑꯃꯨꯛꯇ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯤꯌꯨꯕ ꯏꯃꯥ, ꯍꯥꯏꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯗꯣꯛꯇꯔꯁꯨ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯐꯤꯖꯣꯜ ꯍꯣꯡꯗꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥ ꯅꯅꯥꯎ ꯆꯪꯂꯛꯏ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯅ ꯂꯥꯏꯗ ꯀꯠꯂꯤꯕ ꯑꯁꯦ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯩꯅ ꯐꯣꯇꯣ ꯅꯝꯂꯒꯅꯦ ꯄꯨꯔꯛꯂꯤꯅꯤ꯫ ꯅꯍꯥꯟꯃꯈꯩꯗꯤꯅꯦ ꯃꯅꯨꯡꯗ ꯀꯠꯍꯟꯗꯦ ꯍꯥꯏ, ꯑꯗꯣ ꯑꯩꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯀꯠꯂꯝꯕꯅꯤ꯫ ꯁꯦ ꯌꯦꯡꯉꯨꯅꯦ, ꯌꯥꯝꯅ ꯆꯨꯝꯅ ꯀꯠꯂꯦ꯫ ꯏꯆꯥꯗꯤ ꯌꯥꯝꯅ ꯍꯩꯔꯝꯂꯦ꯫ ꯙꯨꯞ ꯃꯩꯔꯥ ꯑꯗꯨ ꯐꯖꯅ ꯆꯥꯛꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯏꯃꯥ, ꯆꯪꯂꯁꯤ, ꯀꯥꯈꯠꯄꯤꯔꯣ꯫ ꯈꯨꯠꯂꯥꯏ ꯃꯌꯥꯝꯅ ꯌꯣꯝꯂꯕ ꯐꯃꯨꯡ ꯑꯗꯨꯗ ꯂꯥꯏꯕꯛ ꯀꯠꯂꯒ ꯀꯥꯈꯠꯇꯨꯅ ꯇꯞꯅ ꯍꯤꯞꯊꯔꯦ꯫ ꯗꯣꯛꯇꯔꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯅ ꯔꯥꯙꯥꯒꯤ ꯃꯁꯥꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯪꯅꯞ
ꯅꯞꯇꯨꯅ ꯍꯣꯠꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯅ "ꯏꯃꯥꯁꯦ ꯊꯕꯛ ꯇꯧꯕ꯭ꯔꯣ?" "ꯇꯧꯗꯦꯗ ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯁꯪꯕ ꯃꯇꯝꯗ ꯏꯅꯤꯡꯕ ꯊꯣꯛꯂꯕꯗꯤꯅꯦ ꯈꯔ ꯏꯁꯤꯟꯗꯨꯅ ꯊꯝꯂꯒ ꯑꯣꯖꯥ ꯑꯏꯕꯤ ꯑꯏꯕꯁꯤꯡꯒꯤ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯗ ꯈꯔ ꯈꯔ ꯆꯠꯂꯤ꯫ ꯏꯃꯥ, ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯩꯅ꯫ ꯏꯃꯥ, ꯀꯣꯔꯐꯣꯝ ꯊꯥꯕ ꯍꯧꯔꯒꯦꯀꯣ?" "ꯍꯣꯏ ꯍꯣꯏ." ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯔꯥꯙꯥꯅ ꯇꯥꯔꯛꯂꯤ꯫ ꯅꯅꯥꯎꯒꯤ ꯈꯣꯟꯖꯦꯜ ꯅꯔꯁ ꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯐꯛꯂꯥꯡꯗ ꯊꯦꯠꯄ ꯘꯔꯤ ꯑꯗꯨ ꯎꯔꯛꯏ꯫ ꯑꯩꯅ ꯂꯩꯔꯝꯕ ꯗꯤꯂꯛꯁꯀꯤ ꯀꯥ ꯑꯗꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯨꯔꯕꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯏꯅꯦ ꯑꯃꯒꯤ ꯃꯁꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ "ꯏꯕꯦꯝꯃ, ꯅꯪ ꯁꯤꯅꯥꯝꯒꯤ ꯏꯅꯦ ꯔꯥꯙꯦꯒꯤ ꯃꯁꯨ ꯅꯨꯄꯤꯔꯣ?" ꯃꯁꯛ ꯎꯔꯒ ꯍꯪꯈꯤꯕꯗꯤ ꯅꯠꯇꯦ, ꯋꯥꯔꯤ ꯇꯥꯕꯗꯨꯗꯒꯤ ꯍꯪꯈꯤꯕꯅꯤ꯫ ꯅꯔꯁꯅ "ꯃꯥꯅꯦ ꯏꯅꯦ, ꯑꯩꯈꯣꯏ ꯏꯕꯣꯛ ꯈꯪꯕꯤꯕ꯭ꯔꯣ?" "ꯈꯪꯉꯤꯅꯦ, ꯅꯈꯣꯏꯒꯤ ꯏꯕꯣꯛꯇꯣ ꯑꯩꯒꯤꯗꯤ ꯏꯅꯦ ꯊꯣꯛꯂꯤꯕꯅꯤꯅꯦ꯫ ꯃꯌꯥꯝ ꯂꯥꯛꯑꯣ, ꯄꯦꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯃꯈꯣꯏꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯨꯔꯁꯤ." ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯥꯡꯀꯠ ꯊꯥꯡꯙ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥ ꯌꯧꯅꯅꯕ ꯄꯨꯕꯤꯔꯛꯂꯤ꯫ ꯔꯥꯙꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛꯅ ꯀꯣꯚꯤꯗ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯅꯥꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯐꯣꯟꯗ ꯍꯪꯂꯛꯂꯤ꯫ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯗꯨꯅ ꯃꯁꯛ ꯎꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯅꯔꯁ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯂꯛꯇꯨꯅ "ꯏꯃꯥ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯌꯥꯎꯕꯤꯗꯦꯀꯣ?" "ꯏꯕꯦꯝꯃ, ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯗ꯭ꯔꯤ꯫ ꯌꯥꯝꯅ ꯐꯩꯌꯦ ꯏꯃꯥꯗꯤ꯫ ꯃꯤꯗꯤ ꯈꯅꯥꯎ ꯅꯥꯏꯒ ꯌꯥꯝꯅ ꯍꯥꯏꯅꯩ꯫ ꯏꯃꯥꯗꯤ ꯃꯁꯥ ꯌꯥꯝꯅ ꯐꯕꯖꯥꯠꯅꯤ." "ꯏꯃꯥ, ꯅꯍꯥꯟ ꯏꯃꯥ ꯊꯤꯜꯂꯛꯄꯗ ꯂꯥꯛꯄ ꯑꯉꯥꯡ ꯑꯗꯣ ꯀꯦꯝꯕ꯭ꯔꯤꯖ ꯁ꯭ꯀꯨꯜꯗ ꯇꯝꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤꯅꯦ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯈꯪꯂꯤꯕ? ꯏꯕꯦꯝꯃꯅ ꯀꯗꯥꯋꯥꯏꯗꯒꯤꯅꯣ?" "ꯏꯃꯥ, ꯑꯉꯥꯡ ꯑꯗꯣ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ꯫ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯩꯗꯤ ꯄ꯭ꯔꯙꯥꯟꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯦ꯫ ꯏꯕꯦꯝꯃ, ꯏꯆꯥꯅꯨꯄꯥꯗꯣ ꯍꯟꯗꯛ ꯀ꯭ꯂꯥꯁ 11 ꯀꯥꯔꯦ꯫ ꯏꯅꯛ ꯅꯛꯅ ꯂꯩꯃꯤꯟꯅꯔꯒ ꯏꯆꯥꯕꯨ ꯈꯪꯂꯨꯗ꯭ꯔꯦ." ꯈꯪꯅ ꯆꯥꯟꯅꯕ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯕꯅꯅꯦ ꯏꯃꯥꯒꯤ ꯑꯅꯥꯕꯁꯤ ꯊꯨꯅ ꯐꯔꯛꯂꯤꯕꯅꯤ꯫ ꯄꯤꯛꯂꯕ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯤꯞ ꯌꯥꯜꯂꯒ ꯁꯨꯝ ꯂꯩꯕ ꯑꯗꯨꯗ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯕꯤꯃꯣꯜꯗ ꯐꯣꯟ ꯇꯧꯔꯤ꯫ "ꯕꯤꯃꯣꯜ, ꯅꯪꯅ ꯗꯣꯛꯇꯔ ꯍꯥꯏꯅꯕꯤꯕꯗꯒꯤꯅꯦ ꯗꯣꯛꯇꯔꯅ ꯐꯖꯅ ꯌꯦꯡꯕꯤꯗꯨꯅ ꯏꯇꯩꯃ ꯍꯤꯡꯗꯤ ꯍꯤꯡꯍꯧꯔꯦ꯫ ꯏꯇꯩꯃ, ꯉꯔꯥꯡ ꯃꯃꯥꯡꯒꯤ ꯆꯥꯛꯈꯨꯝ ꯑꯗꯣ ꯌꯦꯟꯁꯥꯡ ꯃꯅꯝ ꯅꯨꯡꯁꯤꯕꯒ ꯊꯥꯗꯣꯔꯛꯏ꯫ ꯃꯔꯣꯏ ꯀꯥꯔꯞ ꯇꯧꯕꯒꯤ ꯃꯅꯝꯒ ꯅꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯆꯥꯛ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯗ꯭ꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯌꯦꯟ ꯊꯣꯡꯕ ꯇꯝꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯅ ꯌꯦꯟ ꯂꯩꯔꯛꯏ, ꯊꯣꯡꯕ ꯇꯝꯃꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯗꯣꯛꯇꯔ ꯆꯦꯛ ꯂꯥꯛꯂꯤ꯫ "ꯏꯃꯥ, ꯍꯛꯆꯥꯡ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯀ ꯌꯥꯎꯕꯤꯗꯦꯀꯣ?" "ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯛꯂꯕꯗꯤꯅꯦ ꯅꯔꯁꯁꯤꯡꯗ ꯄꯥꯎ ꯄꯤꯕꯤꯌꯨ꯫ ꯑꯩ ꯑꯗꯨꯃꯛ ꯂꯥꯛꯀꯅꯤ꯫ ꯍꯌꯦꯡ ꯑꯩ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯄꯨꯡ 3ꯒꯤ ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯆꯠꯈꯤꯕ ꯌꯥꯔꯅꯤ." ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯗ ꯏꯁꯤꯡ ꯆꯠꯄ ꯍꯧꯔꯛꯑꯦ꯫ ꯌꯥꯝꯅ ꯀꯨꯏꯅ ꯈꯥꯡꯀꯠꯂꯨꯔꯕꯒꯤ ꯇꯨꯡꯗ ꯆꯠꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯅꯨꯄꯥꯃꯆꯥꯒ ꯂꯩꯃꯤꯟꯅꯕꯅ ꯃꯄꯥꯟ ꯊꯣꯛꯄ ꯅꯨꯡꯉꯥꯏꯇꯕꯗꯒꯤ "ꯅꯅꯥꯎ, ꯗꯥꯏꯄꯔ ꯈꯔ ꯂꯩꯔꯨꯆꯣ" ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯔꯁ ꯑꯉꯥꯡꯁꯤꯡꯅ ꯗꯥꯏꯄꯔ ꯑꯗꯨ ꯁꯤꯖꯤꯟꯕꯤꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯙꯥ ꯃꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯟꯅ ꯐꯥꯎꯔꯛꯂꯦ꯫ ꯗꯥꯏꯄꯔ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯁꯤꯟꯈ꯭ꯔꯦ꯫ ꯅꯔꯁ ꯆꯪꯂꯛꯇꯨꯅ ꯍꯤꯗꯥꯛ ꯀꯥꯞꯂꯤ꯫ "ꯏꯕꯦꯝꯃ, ꯏꯃꯥꯒꯤ ꯆꯅꯤꯡ ꯑꯁꯤꯗꯅꯦ ꯏꯁꯤꯡ ꯄꯩꯈꯠꯇꯨꯅ ꯀꯟ ꯂꯥꯎꯅ ꯂꯩꯔꯤꯕ ꯑꯁꯦ ꯅꯈꯨꯠꯅ ꯄꯥꯏꯔꯒ ꯑꯃꯨꯛꯇ ꯌꯦꯡꯂꯝꯃꯨ꯫ ꯏꯃꯥ, ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ? ꯏꯃꯥ, ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯌꯦꯡꯈꯤꯁꯤ꯫ ꯑꯗꯨꯗ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯦꯊꯦꯇꯔ ꯍꯥꯞꯀꯗꯕꯅꯤ." "ꯏꯕꯦꯝꯃ, ꯏꯃꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯃꯛ ꯀꯦꯊꯦꯇꯔ ꯍꯥꯞꯄꯤꯔꯣ." ꯅꯅꯥꯎꯗ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯄꯣꯠꯂꯝ ꯄꯨꯝꯅꯃꯛ ꯂꯩꯍꯜꯂꯨꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯃꯈꯣꯏ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯒ ꯅꯔꯁ ꯑꯃꯒ ꯆꯪꯂꯛꯇꯨꯅ ꯀꯦꯊꯦꯇꯔ ꯍꯥꯞꯄꯤꯔꯝꯕꯗꯒꯤꯗꯤ ꯅꯦꯇꯥꯅ ꯄꯣꯊꯥꯔꯦ꯫ ꯏꯄꯥꯝꯗꯒꯤ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯗꯤ ꯏꯆꯦꯆꯧꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯅ ꯊꯣꯡ ꯊꯥꯛꯄ ꯇꯧꯔꯒ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯆꯥꯛ
ꯁꯤꯟꯇꯣꯛ ꯁꯤꯟꯖꯤꯟ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯔꯛꯇꯨꯅ ꯆꯥꯔꯤ꯫ ꯏꯅꯨꯡꯕ ꯍꯦꯛ ꯉꯥꯟꯕꯒ ꯗꯣꯛꯇꯔ ꯉꯟꯅ ꯂꯥꯛꯇꯨꯅ ꯑꯅꯥꯕꯕꯨ ꯌꯦꯡꯂꯤ꯫ ꯗꯣꯛꯇꯔꯅ ꯃꯔꯤ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯔꯦ꯫ ꯏꯃꯥ ꯌꯨꯝꯗ ꯍꯤꯗꯥꯛ ꯀꯥꯞꯄꯤꯅꯕ ꯂꯩꯒꯗ꯭ꯔꯥ? ꯏꯕꯨꯡꯉꯣ ꯂꯩꯒꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯍꯤꯗꯥꯛ ꯑꯁꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯄꯥꯔꯒꯅꯦ ꯀꯥꯞꯀꯗꯕꯅꯤ꯫ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ, ꯃꯍꯤ ꯃꯅꯥꯏ ꯈꯔ ꯇꯣꯏꯅ ꯊꯛꯄꯤꯌꯨ, ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯇꯝ ꯈꯔ ꯆꯝꯊꯣꯡ ꯆꯥꯕꯤꯌꯨ, ꯍꯣꯔꯦꯟ ꯄꯨꯡ 3ꯗ ꯌꯨꯝꯗ ꯆꯠꯄ ꯌꯥꯔꯅꯤ, ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯔꯥꯙꯥꯅ ꯃꯔꯤ ꯃꯔꯥꯡ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯍꯜꯂꯕ, ꯍꯧꯖꯤꯛꯇꯤ ꯋꯥꯏ ꯍꯦꯛ ꯁꯪꯂꯦ, ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ꯫ ꯅꯅꯥꯎ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯂꯨꯔꯣ꯫ ꯅꯅꯥꯎ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯦꯟ ꯁꯦꯡꯗꯣꯛꯄ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥ ꯃꯌꯨꯝꯗ ꯆꯠꯅꯤꯡꯕꯅ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯋꯥꯡ ꯊꯪꯕ ꯊꯣꯡꯅꯥꯎꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯒꯦꯠꯀ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯩꯔꯝꯂꯦ꯫ ꯃꯊꯪ ꯃꯤꯠꯌꯦꯡ ꯁꯥꯡꯈꯩꯔꯛꯄꯅ ꯃꯦꯂꯥ ꯂꯝꯄꯥꯛꯇ ꯏꯅ ꯀꯨꯞꯄ ꯃꯟꯖꯨꯅꯔꯕ ꯌꯨꯝ ꯃꯆꯥ ꯃꯆꯥ ꯎꯔꯛꯈꯤ꯫ ꯁꯦꯡꯕꯤꯗ꯭ꯔꯕ ꯅꯥꯄꯤ ꯃꯣꯡꯁꯣꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯒ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯉꯩ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯃꯦꯂꯥ ꯂꯝꯄꯥꯛꯇ ꯁꯤꯟ ꯊꯨꯡꯅ ꯆꯠꯃꯤꯟꯅꯔꯗꯨꯅ ꯍꯣꯇꯦꯜꯗ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥ ꯕꯣꯔꯥ ꯀꯌꯥ ꯑꯃ ꯆꯥꯃꯤꯟꯅꯈꯤꯕ꯫ ꯆꯤꯛꯂꯕ ꯀꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯥꯏꯇꯣꯝ ꯐꯝꯂꯗꯨꯅ ꯈꯝꯅꯨꯡ ꯁꯋꯥꯠ ꯇꯥꯟ ꯑꯃꯪꯒꯤ ꯊꯔꯩ ꯀꯨꯝꯈ꯭ꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗ ꯇꯔꯪꯒꯤ ꯂꯥꯏꯁꯦ ꯃꯇꯨꯝ ꯃꯇꯨꯝ ꯆꯤꯟꯊꯔꯗꯨꯅ ꯀꯞꯆꯔꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯅꯅꯥꯎ ꯆꯪꯂꯛꯇꯨꯅ ꯏꯟꯗꯣꯝꯆꯥ, ꯒꯥꯔꯤꯁꯨ ꯃꯄꯥꯟꯗ ꯂꯥꯛꯇꯨꯅ ꯂꯩꯔꯦ, ꯁꯦꯟꯊꯨꯝ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯝꯂꯦ, ꯆꯠꯂꯁꯤ, ꯃꯈꯥꯗ ꯀꯨꯝꯊꯔꯁꯤ꯫ ꯏꯕꯨꯡꯉꯣ, ꯄꯣꯠꯌꯣꯝꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯄꯨꯒꯅꯤ? ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯏꯟꯗꯣꯝꯆꯥ ꯃꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯨꯏꯜ ꯆꯤꯌꯥꯔ ꯏꯟꯗꯨꯅ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯦ꯫ ꯐꯝꯕꯤꯔꯣ ꯆꯧꯀꯤ ꯑꯁꯤꯗ, ꯑꯩ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯔꯝꯂꯒꯦ꯫ ꯔꯥꯙꯥꯅ ꯄꯥꯏꯕ ꯌꯥꯕ ꯑꯌꯥꯡꯕ ꯄꯣꯠ ꯆꯦ ꯆꯥꯡꯈꯔ ꯄꯥꯏꯔꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯐꯝꯊꯔꯦ꯫ ꯅꯅꯥꯎ, ꯅꯪ ꯄꯣꯠꯇꯣ ꯑꯅꯤꯔꯛ ꯊꯣꯛꯅ ꯍꯣꯜꯂꯣ, ꯑꯩ ꯀꯨꯝꯊꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯒꯥꯔꯤ ꯃꯈꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯤ꯫ ꯃꯈꯥꯗ ꯏꯆꯥꯅꯨꯄꯤꯒ ꯏꯌꯥꯅꯨꯄꯥꯒ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯒꯥꯔꯤ ꯇꯣꯡꯈꯠꯂꯗꯨꯅ ꯌꯨꯝ ꯌꯧꯔꯛꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯕꯤꯒ꯭ꯌꯥꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯄꯨꯡ 5ꯗꯒꯤ ꯕꯥꯏꯑꯣꯐꯣꯟꯒꯤ ꯀꯣꯆꯤꯡ ꯄꯨꯡ 9 ꯐꯥꯎꯕ ꯌꯥꯎꯔꯨꯔꯕ ꯃꯇꯨꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯔꯒ ꯏꯔꯨ ꯁꯥꯗꯦꯡꯖꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯣꯔꯧ ꯏꯄꯥꯒꯤ ꯑꯃꯗꯤ ꯏꯕꯦꯟꯙꯧ ꯏꯕꯨꯙꯧꯕꯨ ꯙꯨꯞ ꯃꯩꯔꯥ ꯂꯥꯡꯖꯔꯗꯨꯅ ꯑꯃꯨꯛ ꯋꯥꯂꯧꯁꯪꯗ ꯆꯪꯖꯔꯒ ꯐꯨ ꯍꯧꯗꯨꯅ ꯂꯨꯛꯂꯦꯟ ꯍꯧꯔꯕ ꯃꯇꯨꯡꯗ ꯃꯃꯥꯒꯤ ꯆꯥꯕ ꯌꯥꯕ ꯑꯆꯝꯕ ꯆꯝꯐꯨꯠ ꯉꯥꯔꯧ ꯑꯄꯦꯠꯄ ꯍꯥꯞꯂꯗꯨꯅ ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯔꯤ꯫ ꯕꯤꯒ꯭ꯌꯥꯁꯨ 10 ꯆꯥꯛꯂꯦꯟ ꯆꯥꯔꯕ ꯃꯇꯨꯡꯗ ꯀꯣꯜ ꯂꯤꯛ ꯐꯦꯡꯗꯣꯛꯆꯔꯗꯨꯅ ꯑꯃꯨꯛ ꯁ꯭ꯀꯨꯜꯒꯤ ꯀ꯭ꯂꯥꯁ ꯌꯥꯎꯕ ꯅꯪꯅꯅꯕ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯆꯪꯈ꯭ꯔꯦ꯫ ꯔꯥꯙꯥꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯣꯔꯛꯄ ꯐꯤꯁꯤꯡ ꯑꯗꯣ ꯑꯃꯣꯠꯄꯗꯤ ꯅꯠꯇꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯁꯤꯖꯤꯟꯅꯔꯨꯕ ꯑꯣꯏꯕꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟꯗ ꯁꯨꯔꯒ ꯄꯨꯁꯤꯟꯒꯦ ꯈꯟꯗꯨꯅ ꯊꯝꯂꯤ꯫ ꯏꯆꯦꯒꯤ ꯃꯃꯧ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯇꯧꯕꯤꯔꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯐꯤꯁꯤꯡ ꯑꯁꯦ ꯅꯣꯡꯃ ꯂꯥꯛꯂꯒ ꯁꯨꯕꯤꯔꯒꯦ, ꯉꯁꯤꯗꯤ ꯅꯣꯡ ꯇꯥꯕꯅꯤꯅꯅꯦ ꯀꯪꯕ ꯉꯝꯂꯔꯣꯏ, ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯝꯂꯒꯦ, ꯍꯣꯔꯦꯟ ꯑꯉꯥꯡꯅ ꯊꯤꯔꯒ ꯆꯥꯕ ꯌꯥꯅꯅꯕ꯫ ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯅꯈꯣꯏ ꯂꯥꯛꯄꯤꯗꯨꯅꯅꯦ ꯏꯟꯗꯣꯝꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯁꯦ ꯏꯟꯗꯣꯝꯆꯥꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ, ꯅꯣꯡꯃ ꯒꯥꯔꯤ ꯁꯪꯕ ꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯂꯒꯦ꯫ ꯔꯥꯙꯥꯒꯤ ꯃꯥꯡꯒꯣꯜꯗ ꯂꯩꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯎꯔꯒ ꯔꯥꯙꯥꯅ ꯁꯨꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯦ ꯄꯥꯡꯒꯜ ꯁꯣꯟꯕ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯇꯣꯜꯂꯤꯗ, ꯑꯃꯣꯠꯄ ꯐꯤꯁꯨ ꯅꯠꯇꯕ ꯆꯨꯞꯇ ꯂꯨꯞꯊꯣꯛꯂꯒ ꯁꯨꯝꯗꯨꯅ ꯐꯧꯕ ꯌꯥꯔꯕ ꯑꯁꯤ ꯐꯥꯎꯕ ꯉꯝꯗ꯭ꯔꯕꯅꯤꯅꯦ ꯑꯩꯁꯦ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯑꯩꯗꯤꯅꯦ ꯀꯔꯤꯃꯠꯇ ꯈꯪꯗꯦ꯫ ꯅꯪꯅ ꯇꯧꯍꯟꯅꯤꯡꯕ ꯂꯩꯔꯕꯗꯤꯅꯦ ꯑꯩꯉꯣꯟꯗ ꯊꯧꯗꯥꯗꯨꯅ ꯍꯥꯏꯔꯛꯑꯣ, ꯑꯩꯅ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯒꯦ ꯍꯥꯏꯗꯨꯅꯅꯦ ꯔꯥꯙꯥꯅ ꯅꯥꯔꯛꯄ ꯈꯨꯗꯤꯡꯗ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯥ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯃꯍꯥꯛꯅ ꯁꯨꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯜꯂꯗꯕꯅꯤ ꯈꯜꯂꯨꯕꯗ ꯔꯥꯙꯥ ꯃꯤꯠꯂꯨ ꯅꯥꯄꯣꯝ ꯑꯅꯤꯗꯒꯤ ꯇꯔꯪꯒꯤ ꯂꯥꯏꯖꯗꯤ ꯃꯇꯨꯝ ꯃꯇꯨꯝ ꯆꯤꯟꯊꯔꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯄꯥꯝꯗꯒꯤ ꯃꯧꯄ꯭ꯋꯥꯅ ꯐꯣꯟ ꯇꯧꯔꯛꯂꯤ꯫
ꯏꯆꯦ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯍꯛꯆꯥꯡꯕꯨꯗꯤ ꯈꯔ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯕꯨꯅꯦ ꯊꯕꯛꯇꯤ ꯁꯨꯕ ꯉꯝꯗ꯭ꯔꯤ꯫ ꯏꯆꯥꯅꯨꯄꯥ ꯑꯉꯥꯡ ꯑꯁꯤꯅꯅꯦ ꯂꯥꯏꯔꯤꯛꯄꯨ ꯇꯧꯒꯗ꯭ꯔꯥ, ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯇꯧꯗꯨꯅ ꯆꯥꯛ ꯏꯁꯤꯡꯕꯨ ꯊꯣꯡꯒꯗ꯭ꯔꯥ, ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯅꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ, ꯏꯆꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯑꯩꯗꯤ꯫ ꯏꯇꯩꯒꯤ ꯃꯆꯥꯅꯨꯄꯤꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨꯃꯛ ꯊꯣꯡꯕꯤꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯅꯣꯡꯃꯇ ꯅꯥꯕꯗꯤ ꯅꯠꯇꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦ꯫ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ? ꯌꯨꯝꯗ ꯂꯩꯔꯕꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯁꯨ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯉꯁꯤ ꯐꯥꯎꯕ ꯂꯦꯞꯂꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯏꯆꯦꯁꯤꯡꯒꯤ ꯏꯅꯥꯎꯁꯤꯡꯒꯤ ꯃꯃꯥꯏ ꯑꯣꯏꯖꯅꯅꯕ ꯍꯥꯏꯗꯨꯅꯅꯦ ꯑꯩꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅꯅꯦ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗꯗꯤꯅꯦ ꯏꯄꯨꯔꯣꯏꯕꯗꯣ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗꯤꯅꯦ ꯏꯄꯨꯔꯣꯏꯕꯒ ꯂꯩꯔꯝꯕ ꯊꯣꯛꯂꯕꯗꯤꯅꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯒꯅꯤ꯫ ꯔꯥꯙꯥꯒꯤ ꯋꯥꯉꯥꯡꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯃꯆꯦ ꯃꯌꯥꯝ ꯋꯥꯔꯧꯈ꯭ꯔꯦ, ꯃꯆꯦ ꯌꯥꯝꯅ ꯋꯥꯔꯧꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯅꯤꯡꯉꯣꯜꯁꯤꯡ ꯄꯨꯝꯅꯃꯛꯇ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯏꯆꯦꯆꯧꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯔꯥꯙꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯇꯧꯕꯗꯅꯦ ꯕꯦꯡꯛꯇ ꯄꯩꯁꯥ ꯀꯥꯏꯒꯦ ꯍꯥꯏꯗꯨꯅꯁꯨ ꯇꯧꯔꯨꯕꯗ ꯃꯤ ꯑꯃ ꯀꯣꯔꯣꯅꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯕꯗꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯃꯅꯥꯛꯇꯅꯤ ꯂꯥꯛꯄꯗꯣ꯫ ꯏꯟꯗꯣꯝꯆꯥꯗꯗꯤ ꯅꯁꯥ ꯁꯣꯟꯕꯅꯤꯅ ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯅꯨꯡꯉꯥꯏꯇꯗꯅꯅꯦ ꯂꯥꯛꯇꯕꯅꯤ꯫ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯇꯧꯊꯣꯛꯄꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯋꯥꯏ ꯁꯤꯠꯄꯤꯔꯝꯂꯦ꯫ ꯃꯥꯡꯒꯣꯜ ꯋꯥꯏ ꯅꯥꯟꯅ ꯇꯩꯊꯣꯛꯄꯤꯔꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯍꯌꯦꯡꯒꯤ ꯙꯨꯞ ꯃꯩꯔꯥ ꯀꯠꯅꯅꯕꯒꯤꯅꯦ ꯂꯥꯏꯒꯤ ꯀꯣꯟꯒ ꯂꯣꯏꯅ ꯐꯦꯡꯗꯣꯛꯇꯨꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯍꯧꯅꯗꯨꯅ ꯑꯃꯨꯛ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯔꯥꯙꯥꯅ ꯄꯨꯛꯂꯧ ꯋꯥꯔꯧꯅ ꯌꯥꯋꯥ ꯃꯄꯥꯎ ꯀꯥꯡꯈꯤꯕꯗꯒꯤ ꯍꯦꯛ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯅꯃꯛ ꯅꯣꯡꯃ ꯀꯥꯡꯗꯅ ꯂꯥꯛꯇꯨꯅ ꯁꯪꯂꯧ ꯌꯦꯟꯁꯥꯡ ꯄꯨꯗꯨꯅ ꯂꯥꯛꯄ, ꯎꯍꯩ ꯁꯪꯒꯣꯝ ꯍꯣꯔꯂꯤꯛꯁ 7ꯀꯤ ꯁꯦꯟꯖꯥ ꯄꯤꯔꯝꯕ ꯌꯥꯎ꯫ ꯑꯁꯨꯝ ꯇꯧꯅꯅꯦ ꯂꯥꯛꯈꯤꯌꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ 13ꯀꯤ ꯃꯅꯨꯡꯗ ꯏꯇꯣꯟ ꯇꯣꯟꯕꯤ ꯏꯅꯥꯎꯅꯨꯄꯤ ꯂꯥꯛꯏ꯫ ꯏꯆꯦ ꯔꯥꯙꯥ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯐꯃꯨꯡꯗ ꯍꯤꯞꯂꯤꯌꯦ, ꯂꯥꯛꯑꯣ ꯆꯪꯂꯛꯑꯣ ꯏꯃꯨꯡꯗ ꯐꯝꯁꯦ꯫ ꯑꯩꯅꯅꯦ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗꯅꯦ ꯙꯨꯞ ꯃꯩꯔꯥ ꯀꯠꯂꯝꯕ ꯎꯕꯗꯅꯦ ꯀꯅꯥꯅ ꯀꯠꯄꯤꯔꯤꯕꯅꯣ ꯈꯜꯂꯦ꯫ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯠꯄꯤꯕꯒꯦ? ꯏꯆꯥꯅꯨꯄꯥ ꯑꯇꯣꯟꯕꯅ ꯀꯠꯂꯤꯕꯅꯦ꯫ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯕ ꯎꯕꯗꯅꯦ ꯏꯕꯨꯡꯉꯣ ꯑꯉꯥꯡꯗꯤ ꯏꯔꯨ ꯏꯁꯦꯡ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯕꯅꯦ, ꯑꯗꯨꯝ ꯍꯦꯛ ꯀꯠꯂꯣꯅ ꯍꯥꯏꯕꯕꯨꯅꯦ ꯌꯥꯗꯗꯨꯅ ꯏꯔꯨ ꯏꯁꯦꯡꯂꯒ ꯃꯥꯅ ꯀꯠꯆꯔꯤꯕꯅꯤ꯫ ꯅꯪꯗꯤ ꯀꯅꯥꯒ ꯂꯥꯛꯄꯒꯦ? ꯏꯊꯟꯇ ꯂꯥꯛꯑꯦ, ꯅꯅꯥꯎ ꯅꯨꯄꯥꯅ ꯃꯥꯁꯨ ꯂꯥꯛꯀꯦ ꯍꯥꯏꯕꯅꯤ, ꯑꯗꯨꯗ ꯃꯥ ꯌꯥꯎꯔꯕꯗꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯏꯊꯟꯇ ꯂꯥꯛꯂꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯗꯨꯅ ꯁꯦꯡ ꯈꯣꯛꯂꯒ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯍꯌꯦꯡ ꯕꯤꯒ꯭ꯌꯥ ꯋꯥꯗꯅꯅꯕ ꯊꯕꯛ ꯈꯔ ꯇꯧꯕꯤꯔꯝꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯏꯁꯤꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯙꯨꯞ ꯀꯠꯄꯒꯤ ꯀꯣꯜ ꯂꯤꯛ ꯄꯨꯝꯕ ꯂꯣꯏꯅ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯝꯂꯦ꯫ ꯆꯠꯂꯣ ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯧꯔꯦ, ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯨꯅ ꯄꯨꯔꯛꯏ, ꯑꯗꯨꯒꯅꯦ ꯂꯨꯄꯥ 1,000 ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯄꯤꯔꯝꯒꯅꯣ, ꯅꯁꯥ ꯁꯣꯜꯂꯤꯕꯗꯣ ꯊꯨꯅ ꯀꯟꯅꯅꯕ ꯃꯆꯤ ꯑꯣꯏꯕ ꯄꯣꯠ ꯂꯩꯔꯒ ꯆꯥꯅꯅꯕꯅꯤ꯫ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ꯫ ꯆꯠꯂꯣ꯫ ꯔꯥꯙꯥꯒꯤ ꯏꯪꯈꯣꯜ ꯆꯥꯏꯒꯣꯟꯅꯨꯡꯗ ꯆꯝꯂꯧ ꯌꯦꯟꯁꯥꯡ ꯍꯪꯒꯥꯝ ꯑꯗꯣ ꯊꯣꯠ ꯂꯥꯎꯅ ꯐꯖꯅ ꯍꯧꯔꯤꯕ ꯑꯗꯨ ꯎꯔꯨꯕꯗ ꯔꯥꯙꯥꯅ ꯆꯥꯅꯤꯡꯃꯟꯗꯨꯅ ꯊꯣꯡꯂꯒ ꯆꯥꯔꯨꯔꯦ꯫ ꯍꯛꯆꯥꯡꯁꯨ ꯈꯔ ꯀꯜꯂꯦ ꯈꯟꯗꯨꯅ ꯏꯁꯤꯡ ꯈꯔꯁꯨ ꯍꯦꯛ ꯁꯣꯛꯂꯨꯔꯦ꯫ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯁꯥ ꯑꯗꯣ ꯂꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯈꯥꯡꯕ ꯌꯥꯕ ꯍꯤꯞꯇꯨꯅ ꯈꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯥꯡꯕꯗ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯏꯆꯥꯅꯨꯄꯥ ꯅꯅꯥꯎꯗ ꯐꯣꯟ ꯇꯧꯔꯒꯦ, ꯑꯗꯨꯒ ꯗꯣꯛꯇꯔꯗ ꯍꯪꯍꯜꯂꯒꯦ꯫ ꯔꯥꯙꯥ ꯅꯅꯥꯎꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯅꯥꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯗꯨꯗꯤꯅꯦ ꯏꯟꯗꯣꯝꯆꯥꯒꯤ ꯐꯣꯟꯗꯣ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ, ꯑꯩ ꯗꯣꯛꯇꯔꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯔꯁꯤ꯫ ꯗꯣꯛꯇꯔ ꯐꯣꯟ パꯏꯔꯛꯏ꯫ ꯏꯃꯥ ꯀꯔꯤ ꯇꯧꯔꯕꯒꯦ? ꯏꯕꯨꯡꯉꯣ, ꯗꯣꯛꯇꯔ, ꯏꯃꯥꯒꯤꯁꯦ ꯍꯥꯟꯅ ꯅꯨꯡ ꯂꯩꯔꯤꯉꯩꯗꯅ ꯂꯦꯡꯕꯒꯨꯝꯅ ꯑꯃꯨꯛ ꯂꯦꯡꯂꯦ꯫ ꯀꯔꯤ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯒꯗꯒꯦ? ꯏꯃꯥ, ꯀꯔꯤꯗꯤ ꯆꯥꯁꯤꯜꯂꯨꯔꯕꯒꯦ? ꯏꯕꯨꯡꯉꯣ, ꯍꯪꯒꯥꯝ ꯊꯣꯡꯕ ꯈꯔ ꯆꯥꯔꯨꯔꯦ, ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯈꯔꯁꯨ ꯁꯣꯛꯂꯨꯔꯦ, ꯑꯗꯨꯅ ꯇꯧꯔꯤꯕꯔꯥ ꯈꯪꯗꯦꯅꯦ ꯏꯃꯥꯒꯤꯁꯦ ꯃꯁꯜ ꯄꯦꯟ ꯇꯧꯔꯤꯕꯅꯤ꯫ ꯍꯤꯗꯥꯛ ꯏꯔꯛꯂꯒꯦ, ꯑꯗꯨꯒꯅꯦ ꯆꯥꯕꯤꯔꯣ, ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯑꯔꯨꯝꯕ ꯊꯥꯡꯕꯤꯔꯨꯈꯤꯅꯨ꯫ ꯏꯕꯨꯡꯉꯣ, ꯈꯪꯗ꯭ꯔꯦꯗ, ꯏꯃꯥꯅ ꯑꯍꯜ ꯑꯣꯏꯔꯛꯄꯁꯤꯗ ꯇꯧꯔꯤꯕꯔꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯏꯃꯥ, ꯀꯔꯤꯁꯨ ꯑꯍꯜ ꯑꯣꯏꯗ꯭ꯔꯤꯗ, ꯑꯩꯅ ꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯂꯩꯔꯒꯅꯦ ꯆꯥꯕꯤꯌꯨ, ꯑꯗꯨꯝ ꯃꯔꯥꯏꯅ ꯐꯖꯈ꯭ꯔꯅꯤ꯫ ꯔꯥꯙꯥ ꯆꯥꯛ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ
ꯄꯣꯛꯇ꯭ꯔꯦ ꯍꯤꯗꯥꯛ ꯆꯥꯅꯅꯕ ꯆꯥꯛ ꯆꯥꯗꯕꯗꯤ ꯌꯥꯗꯦ ꯑꯉꯥꯡꯅꯒ ꯊꯣꯡꯕ ꯑꯣꯏꯕꯅꯦ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯆꯥꯛ ꯑꯗꯣ ꯇꯦꯡꯀꯣꯠ ꯑꯃꯗꯅꯦ ꯈꯤꯇꯪ ꯊꯤꯔꯛꯑꯣ ꯆꯃꯁ ꯑꯃꯒ ꯈꯖꯤꯛꯇ ꯆꯥꯒꯦ ꯔꯥꯙꯥ ꯆꯥꯛ ꯑꯗꯣ ꯆꯃꯁ 2-3 ꯀꯣꯠꯂꯒ ꯆꯥꯅꯤꯡꯗꯅ ꯆꯥꯔꯤ ꯑꯗꯨꯒꯅꯦ ꯃꯁꯟ ꯄꯦꯟꯒꯤ ꯍꯤꯗꯥꯛ ꯑꯗꯣ ꯆꯥꯔꯤ ꯑꯗꯨꯗꯒꯤꯗꯤ ꯈꯤꯔꯨꯝ ꯅꯤꯡꯊꯝ ꯆꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤꯅꯦ ꯄꯨꯛ ꯂꯤꯟ ꯐꯥꯎꯕ ꯀꯟꯅ ꯅꯤꯛꯂꯛꯂꯦ ꯑꯃꯨꯛ ꯗꯣꯛꯇꯔꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯦ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯊꯥꯔꯛꯑꯦ ꯑꯗꯨꯒ ꯆꯥꯔꯒ ꯅꯤꯛꯄꯗꯤ ꯐꯈ꯭ꯔꯦ ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩꯅꯅꯦ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯃꯠꯇ ꯌꯥꯎꯈꯤꯗꯕꯅꯤ ꯏꯃꯥꯅ ꯆꯤꯡꯅꯔꯕꯗꯤ ꯄꯨꯛꯅꯤꯡ ꯆꯝꯅꯅꯕ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯔꯒ ꯌꯦꯡꯕꯤꯌꯨ ꯅꯅꯥꯎ ꯏꯟꯗꯣꯝꯆꯥ ꯃꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅꯅꯦ ꯅꯊꯟꯗ ꯄꯥꯈꯟꯗ ꯈꯟꯗꯨꯅ ꯇꯧꯔꯤꯕꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯟꯗꯣꯝꯆꯥꯒꯤ ꯂꯥꯏꯔꯤꯛ ꯏꯕ ꯑꯗꯨꯒꯤ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯌꯨ ꯅꯅꯥꯎ ꯑꯃꯗꯤ ꯏꯆꯥꯅꯨꯄꯥ ꯕꯤꯒ꯭ꯌꯥꯒ ꯂꯣꯏꯅꯅ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯑꯜꯇ꯭ꯔꯥꯁꯥꯎꯟ ꯂꯧꯔꯨꯔꯦ ꯗꯣꯛꯇꯔ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯄꯨꯛꯅꯤꯡ ꯆꯝꯂꯦ ꯑꯩ ꯑꯉꯥꯡꯒꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯨꯕ ꯑꯗꯨꯗ ꯃꯁꯟ ꯄꯦꯟ ꯇꯧꯈꯤꯕꯗꯒꯤ ꯁꯣꯜꯂꯤꯕꯅꯤ ꯃꯅꯥ ꯄꯨꯡꯂꯕ ꯄꯥꯃꯦꯜ ꯎꯖꯥꯎꯅ ꯇꯨꯈ꯭ꯔꯕꯗ ꯃꯁꯥ ꯃꯔꯦꯡ ꯄꯨꯝꯕ ꯁꯣꯛꯏ ꯍꯥꯏꯕꯗꯣ ꯊꯥꯏꯅꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯝꯕ ꯌꯋꯥ ꯑꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯈ꯭ꯔꯕ ꯌꯋꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯑꯩꯅ ꯁꯦꯕꯥ ꯇꯧꯕꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯅꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯀꯞꯈꯤꯕꯗꯥꯏꯅꯦ ꯅꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯈꯤꯕꯗꯥꯏꯅꯦ ꯉꯁꯤꯅ ꯀꯔꯤꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯏꯃꯨꯡ ꯑꯃꯗ ꯅꯨꯄꯥ ꯅꯨꯄꯤ ꯆꯪꯗꯨꯅ ꯍꯣꯠꯅꯕꯗ ꯉꯝꯅꯗ꯭ꯔꯤꯕ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯄꯪꯂꯕꯤꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗ ꯊꯥꯡꯒꯠꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯆꯠꯈ꯭ꯔꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯂꯥꯏꯌꯨꯝꯁꯦ ꯄꯨꯡꯍꯥꯡ ꯍꯥꯡꯂꯦ ꯏꯇꯥꯎ ꯇꯥꯎꯔꯦ ꯋꯥꯈꯜꯁꯦ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯦ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗ꯭ꯔꯦ ꯑꯉꯥꯎꯕꯤ ꯑꯃꯒꯤ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯑꯩꯍꯥꯛꯁꯦ ꯊꯕꯛ ꯊꯧꯔꯝ ꯑꯃ ꯍꯦꯛ ꯆꯠꯂꯨꯔꯕꯁꯨꯅꯦ ꯅꯍꯥꯛꯇꯒ ꯋꯥ ꯇꯥꯟꯅꯖꯅꯤꯡꯗꯨꯅꯅꯦ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯏꯃꯨꯡꯒꯤ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ ꯅꯍꯥꯛꯀꯤ ꯈꯨꯠꯐꯝꯇꯅ ꯄꯤꯛ ꯊꯜꯂꯕ ꯏꯃꯨꯡꯁꯦ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯅꯤꯡꯁꯤꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯇꯩꯊꯣꯛꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤꯅꯤ ꯅꯤꯡꯁꯤꯡꯕ ꯅꯪ ꯂꯩꯔꯝꯕꯅ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯍꯜꯂꯕꯅꯤ ꯍꯦꯔꯣꯆꯟꯗ꯭ꯔꯅ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔꯕꯨꯅꯦ ꯃꯥꯅ ꯑꯊꯣꯡꯕ ꯑꯦꯟꯁꯥꯡ ꯂꯩꯔꯛꯄ ꯑꯗꯣ ꯀꯧꯁꯤꯟꯗꯨꯅ ꯆꯥꯃꯤꯟꯅꯩ ꯃꯅꯥꯎ ꯅꯨꯄꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯐꯃꯨꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯥꯡꯈꯜ ꯋꯥꯡꯃꯗꯒꯤ ꯍꯦꯛ ꯌꯦꯡꯖꯔꯝꯃꯤ ꯅꯣꯡꯃ ꯔꯥꯙꯥꯔꯥꯅꯤ ꯍꯦꯔꯣꯆꯟꯗ꯭ꯔ ꯑꯃꯗꯤ ꯕꯤꯒ꯭ꯌꯥꯆꯟꯗ꯭ꯔ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯍꯦꯔꯣꯅ ꯆꯥꯛ ꯆꯥꯅ ꯋꯥꯔꯤ ꯇꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯀꯣꯆꯤꯡꯗ ꯌꯥꯎꯔꯝꯕꯅꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤꯅꯦ ꯁꯥꯇ꯭ꯔ ꯈꯔ ꯂꯩ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯣꯏꯅ ꯈꯪꯅꯩ ꯅꯣꯡꯃ ꯃꯈꯣꯏꯗ ꯑꯩꯕꯨ ꯆꯥꯛ ꯀꯧꯕꯗꯒꯤ ꯆꯠꯂꯨꯕꯅꯦ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯝꯕ ꯉꯥꯒꯤ ꯐꯥꯝ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯁꯦꯝꯃꯦ ꯆꯥꯛꯈꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ ꯍꯦꯔꯣꯅ ꯍꯥꯏꯔꯛꯑꯦ ꯕꯤꯒ꯭ꯌꯥ ꯑꯩꯈꯣꯏ ꯑꯅꯤꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯗꯨꯃꯛ ꯆꯥꯃꯤꯟꯅꯁꯤꯀꯣ ꯔꯥꯙꯥꯅ ꯃꯈꯥ ꯁꯝꯊꯔꯛꯏ ꯅꯈꯣꯏꯅꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯁꯤꯗ ꯑꯅꯤ ꯄꯨꯟꯕ ꯌꯥꯗꯕꯁꯤꯅꯅꯦ ꯅꯨꯄꯤ ꯐꯍꯟꯕ ꯍꯥꯏꯕꯁꯦ ꯅꯨꯄꯥ ꯅꯈꯣꯏꯗ ꯂꯩꯕꯅꯤꯀꯣ ꯏꯆꯥꯁꯥ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯑꯩꯒꯤ ꯏꯆꯥ ꯆꯥꯎꯕ ꯉꯥꯏꯈꯤꯁꯤ ꯍꯥꯏꯕ ꯂꯥꯏꯔꯤꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯣꯏꯕ ꯐꯥꯎꯕꯗꯪꯗꯤ ꯄꯥꯕꯤꯌꯨ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ